Akasbani Imphal, Wahengbam Rajeshna Pau Pajari, Ahanbada Maroiba Pau. Manipur ngasi maraibat ningba singi numit palan pangthokli, mapungweba thoram Imphal gi sahit minada pangthokani. Manipur ngarang mioi humudra taruk COVID-19 degi naba phaduna discharge tawkhibaga loinana naba phabagi sang asi sada yangkhai taruk dasmik sino ani yaure. Amasung leibag asida noma khakta COVID-19 gi sample lakh taret lising kunthra humdoi test tawki. Manipur ngasi maribak nimba singge numit Patriots Day palan pangthokli ayuk anganbadi hauna Imphal gi maruiba mafamsingda Prabhat Ferry saktuna satke. Mapungweba thoram Mukhyamantri N Biren Singna lusingduna housing haki matungde Imphal gi Moirang khomda leba hisam yaisam pata haikat laikat tamgani tungda Imphal gi Palace compound leba Thangal General Mandinda lusingba asigi mafamda haikat laikat tamgani masigi tungda Kangla Utrada satuna laisu katlaba matung Sahid Miner tamna laktuna mafam as haikat laikat tamgani Manipur Rifles ki contingent amana Guard of Honor amasung General Salute pigani Maribak Ningba Singh numika mari lenana Rajapal Mukhyamantri Mantri Singh MLA Singh amasung lusingba kyana yaipa paujel pirakli mahaki paujelda Dr Nazma Heptula nahai mama lebaki ningtam mangak nabagidamak thawai katkraba athowa Singh Bir Tikendrjit Thangal General yauna thawna farba ipa ipu Singh bu ningsingduna numit asi pangthokpani numit asina lakpada aikhoi masel lingjen manana punna honaminarabadi British Singh gi divide and rule thoksil maithiba piba ngangki haibadu nahongna ningsing minarasi Jat Kanglup amasung dharma gi khenaba thamdana leibak asigi ningtamba amasung apunbagi saktamda singnarakpa sing amata oina thengnaminanaba wasak laurasi hainasu Rajapalna fongdorli Mukhyamantri Nongthomam Birena mahaki paujel hai lisingama sanipan marfudra mathoigi August 18 da Bir Tikendrjit amasung Thangal General yauna lanmi kyana maribak kidamak British ki khutta thawai thagi ngasigi mirolna aikhoigi ipa ipu singi maribak nungsibagi wakhalon adu kaidong nungdasu kawroidabani mang hai ireiba ku nungsibagi wakhalon asina lamjingduna aikhoi masel marakta tokhai tahannaba honarakpa sing thenanaba honagadabani numidasiga mari lenana Manipur Vidhan Sabha gi Adyaksha Y Khemsan Works Mantri Thongam Biswajit Forest Environment amasung Climate Change Mantri Awangbo Niumai Manipur Vidhan Sabha gi Uba Adyaksha K Robindro Lok Sabha MP Dr. R.K. Ranjan, Rai Sabha ki MP Maharashana Zawba Laisemba, BJP Manipur Pradesh ki President S. Tikendra Singh, Shiv Sena Manipur State Unit ki President M. Tombi, amasung IGAR South Major General Alok Naresna Singh mana yaipa paujel pirakli. Maraibak ningba singgi numit Patriots Day ga mari lenana Manipur Sarkarna Chief Minister's Police Medal for Gallantry amasung Chief Minister Police Medal for Outstanding Devotion to Duty pigadaba mioi sing ming laukthokle Police Personnel tara humdoida Chief Minister Police Medal for Gallantry amasung Personnel taretana Chief Minister Police Medal for Outstanding Devotion to Duty gi mana piragani hairi Manipur ngarang mioi humudra taruk COVID-19 degi naba faduna discharge tawkhibaga loinana haujik naba fabagi sang asi sada yangkhai taruk dasmik sino ani yaure naba fabagi sang asi tha asigi nipanda sada yangkhai humdoi dasmik sino amada hantharurabani aduga mamang thagi kunmari dana sada humpu mapan dasmik mari taret yaururabani haukiba numinini asida nupa tara mapan amasung nupi tara mari punna mioi kuntra mari COVID-19 positive oiba thenaki masigi manungda Central Armed Police Force ki mioi taret yauri Raijasda hauji apuna positive oiba masing lising ahum chamapan marphuni thoi yaure masigi manungda Central Armed Forces ki mioi chanipan marphuda taruk yauri hauji phawda mioi lising ani chani kuntrama thoi naba phaduna discharge tokre mioi lising ama chatre kuntrama pan tongan ba COVID care center singda lying duna leiri tabiriba pawasi Akasbani Imphal legini
Laibagas the Hoki Bapung Kunmarigi Manunda COVID-19 gi test lak taret lising kuntra humdoi gi mathakta tawang kibaga loinana no moda khwaidagi yamna sample test tawang amba numit oiki sample koti ani lak humpugi mathakta test tokre Kendra gi haksel amasung yafi yumbal mantraloin hai sarkar asina local iba testing toba tracing toba amasung treating toba gi thorang asina mioi lak tara gi manungda sample lising tarani panchamapan rom test toba ngamli thorang asina laibak asina test toba gi kudong saba pakthok chaptoraki Pawda laibak asida punna laboratory lising ama chamari kunmathoi lere masigi manungda sarkar gi laboratory samapan nifu mari yaw Hoki bapung kun asida mioi lising yang kai mari discharge toki haksel mantraloin hai hauji pawda mioi lak Tarataruk lising kuntramapan chatruk rom naba phagre naba phabagi sang asi chada humbudra dasmik ahum nipan yaure Hoki bapung kun marida mioi chanipan kuntra mari leikidabaga loinana hauji phawbada laisat asina sikiba migi masing lising nipu taruk supna marpudra mathoi sure Nagaland ngarang punna mioi marputare COVID-19 positive oiba thena kibaga loinana Raijadura COVID-19 positive oiba migi masing lising ahum chama tarani pan sure Maragasdak ngarang mioi chama kunipan naba phaduna discharge toki hauju phawda Raijasda active case lising ama chamapan marpudra ma thoi leiri mioi lising ama chama tara humdoi naba phaduna discharge tokre aduga mioi taretna laisat asdegi leikidre Meghalaya da hauji apun by active case satruk yang kai taruk leiri masigi manungda BSF amasung armed forces ki mioi sani humbudra taruk yauri hauji phawda mioi sangwa tara tare naba phaduna discharge tokre Assam da ngarang punna mioi lising mari sangwa marfuza humdoi positive oiba thenaki Raijadu da positive oibagi sang asi no moda sada ahum dasmik ani sino yaure Raijadu hoji apunba positive case lising humpuma pansure masigi manungda active case na lising kulumdoi satret humpuni thoini naba phaba migi masing na lising nipu manga supna humudra humdoi ni mioi sama humpuma thoi naba phaduna discharge tokre ngakpi gani mioi sama humpuma thoi laina astegi laikidre Imphal da ngasi phongwa pause singi baroi pau singi damak hauji Akashbani Imphal gi news editor Thoksom Jogendrajit leire Jogendrajit Thagachari Rajesh Manipurda leiriba COVID-19 gi matang da ngasi phungba pauche singna tongan ba headline singda report tongnari sana leibak pauche da Central Force masingkang na screening tawraga changhal lakna ba khanare Minister Jayantu Kumar hai ba headline da pausi yaure Sangai Express Manipuri edition da COVID ki lan thengnari ba sing mayum da changhan da ba yaure haina report tawre aduga pongna famdana Tambeng longda AR gi first and kuntra positive oire haina headline tawre Ichel Express ta Tamilong da COVID Care Center ama hangdokre haiba paw ama ahanma lamai de yaure Manipurda address oima Aadhaar card ama paiba Chinese masa ama Income Tax Department na hawala case ka mari lenana Delhi da phakhibi paw naharon thodong pawsigi ahanba headline oire pawasi Manipurda address oiba sasinaba Aadhaar card paiba Chinese hawala operator ama IT Department na fare haina headline tori pawasi atopa pawche singdasu report tori Huilan Paugi Ahan Balamagi Ahan News item asi Manipur People's Party gi asengba Thaupu basing Isiana Lepthoka Dori Haibasina Oire Indo Naga Pistoki Matang dasu Ayamba Pauche Singna report Tori Irebak Pauche da Framework Agreement gi wafam RN Ravina Semdok Senjin Tore Maram Aduna Interlocutor Sindokadabni IM Haiba Headline the policy yaure Manipur Sarkar gi Higher Education Department na Sarkar gi College Oja Singh amadi atopa staff sing na media da Sarkar gi policy program ga mari lena wafam sing phongdok ningba tarabadi mangjong na authority gi ayaba lawgadabni haiba handak da thokiba order aduga mari lena ba paw ama Imphal Free Press na ahan news item oina phongle paw sigi headline Sarkar na College Oja Singh da CCS conduct rule channa hanna ba honarak babu academician sing na yaningde haibasina oire Manipur gi manung hunjina leiba mafam da khundariba miyosina thengnariba ana layengi khudong chadaba paladuna sana leiba pauche da miron binupi ama sagai da haptuna ngang unanaba hospital da pubagi video viral oire haiba headline da pawma yaure ngasi Manipur da athoba singi numit palan tobagi pawasi ayamba pauche singna phongnari masiga loinana ngasi phungba Imphal gi pauche singi ahan balamaida numit asina lakpaga mari leinana Manipur Sarkar gi Maikei dagi athoba singi mafamda ikai khumnaba phongdokpa colored advertisement ama ayamba pauche singde yaure Rajesh Aroibada maroiba pau Manipur ngasi mareibak ningba singi numi palan pangtholi mapungaiba thoram Imphal gi sahit minada pangthokani Manipur ngarang mioi humbudra taru COVID-19 gi naba phaduna discharge tokhibaga loinana naba phabagi sang asi sada yangkai taruk dasmik sino ani yaure amasung leibak asda noma khatada COVID-19 gi sample lak tare lising kuntra humdoi test toki pau loijare